Yairipok Thongkhongda masak maming khangdaba irang sagatpa pamba miyoising manba miyoy tara manga kunmukna mahausagumna mana masing yonba chatchaba auto amabu khamduna maduda tonglakpa tangkhul nupi khara amasung Muslim haibadi Meitei Pangal singi maraktagi Pangal macha auto driver singa mayum Saferuddin chaurakna sahi yangkhai manga muk suraba miyoy apokpagi ming laikhidraba Muhammad Qasim Ali sikhong khunau mamang lekaida leibabu tamthina sibaya na furaktuna hauzik Jenims Hospital da aruba phibam da laikan nariba ngarang haibadi 3rd June 2026 ki numidang Thoubal Moijing gi mafam amada thokiba thodok amada Thoubal Commando da leiba Abildar Suresh Khoirom leifamna Yairipok top singtha da leibabu Thoubal Moijing dagi Muhammad Naubi Elias Mahil apokpagi ming Muhammad Tamizur Rahman na hangna thinduna hatpagi thawongbu All Yairipok Meitei Pangal Clubs Organization na thamoi sokna condemn tawjari hariba thodok asida senariba miyoy khudingmak ain gi logi oiba chapchaba thabak lokhatpiduna maralgi matik chaba dandi chapchana pibiyu loinana leikhidravagi imung manungi awabada organization asina thamoi sengna saruk yazari asigumba thodok asiga ikan kanadana numit asimaki haibadi 3rd June 2026 asimaki athengba ahing pung ama makhairom taba matamda Imphal East ki manung channa leiba Andro PS na konba Yairipok Thongkhongda masak maming khangdaba irang sagatpa pamba miyoising manba miyoy tara manga kunmukna mahausagumna mana masing yonba chatchaba auto amabu khamduna maduda tonglakpa tangkhul nupi khara amasung Muslim haibadi Meitei Pangal singi maraktagi Pangal macha auto driver singa mayum Saferuddin chaurakna sahi yangkhai manga muk suraba miyoy apokpagi ming laikhidraba Muhammad Qasim Ali sikhong khunau mamang lekaida leibabu tamthina sibaya na furaktuna hauzik Jenims Hospital da aruba phibam da laikan nariba loinana mahaki nupi Mistress Rahmatun amasung tangkhul nupi Huimila chaurakna sahi 64 anibusu inba khotpa tawduna furakpa gi thawongbu organization asina taraina lode loinana thamoi sokna condemn tawjari masina maram oiduna social media da aranba propaganda kaya taunariba sing asi khudak tagi lepiyo hauzik Yairipok site asida karigumba makhal ama phawbagi irang leite makhata na communal oiba wafam sing ama phawba social media da phungdok piganu social media da sigumba asina maram oraga propaganda taunaba sina kanglup singi marakta tongan ba wakhanlon sing sagat na duna makhata na akoi irang pakthok chawthokna na ba sinbi ganu haina koi organization All Yairipok Meitei Pangal Clubs Organization na praja section khudingmakta appeal tawjari aroi boina auto driver nongpok sangmai police station gi manung channa leiba sikhong khonau mamang lekai dagi singa mayum Saferuddin hauzik Jenims taru bo phibam da laikan nariba amadi mahaki nupi Mistress Rahmatun amasung tangkhul nupi Huimila sahi 64 pu furakpada chenariba miyoy singbu athuba matamda mari leinaba singna matik chaba thabak lokhatpiduna logi oiba thabak chapchana lokhatpiyu loinana hairiba thodo asida chenariba sing ase athuba matamda mari leinaba official singna phagatpiduna maralgi matik chaba dandi pibiyu haina All Yairipok Meitei Pangal Clubs Organization na aroi boina mari leinaba singda appeal tawjari